ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯊꯧꯔꯝ ꯀꯌꯥ ꯍꯥꯞꯆꯤꯜꯂꯛꯄ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯆꯪꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯅꯕ ꯃꯤꯐꯝ ꯑꯃ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯑꯃꯗꯤ 18ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯟ ꯀꯟꯚꯦꯟꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯂꯣꯡꯖꯝꯆꯥ ꯁꯅꯥꯊꯣꯏ ꯄꯤꯕꯥꯅ ꯍꯥꯏ ꯃꯩꯇꯩꯁꯤꯡꯗꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯅꯥꯠ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯃꯔꯤꯡ ꯃꯔꯥꯡꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯆꯪꯍꯟꯗꯨꯅ ꯂꯥꯏꯔ ꯇꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯒꯤ ꯇꯥꯡ 12 ꯑꯃꯗꯤ 18ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯣ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯌꯥꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ, CSO ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯥꯛꯄꯤꯗꯨꯅ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯒꯠꯅꯕ ꯑꯃꯗꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯆꯠꯍꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁꯦꯟꯊꯨꯝ ꯐꯤꯕꯝꯁꯤ ꯐꯒꯠꯂꯅꯕ ꯑꯗꯩ ꯑꯔꯦꯝꯕꯗ ꯁꯦꯟ ꯀꯥ ꯍꯦꯟꯅ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧꯒꯤ ꯃꯤꯡꯗ ꯆꯠꯅꯕꯤꯒꯤ ꯃꯤꯡꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯊꯤꯡꯅꯅꯕ ꯀꯦꯛ ꯌꯥꯝ ꯆꯥꯎꯅ ꯀꯛꯁꯤꯜꯂꯛꯄ ꯑꯗꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕꯗ ꯍꯦꯟꯗꯅ ꯍꯤꯗꯥꯟꯅꯅ ꯄꯩꯁꯥꯁꯤ ꯂꯨꯄꯥ ꯂꯥꯛ ꯈꯨꯗꯤꯡ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯁꯤ ꯃꯁꯤ ꯇꯧꯍꯟꯗꯅꯕ ꯌꯥꯝ ꯄꯤꯛꯄ ꯐꯤꯕꯝꯗ ꯇꯧꯍꯟꯅꯕ ꯅꯨꯡꯁꯤꯅꯕꯒꯤ ꯐꯤꯕꯝꯗ ꯑꯗꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯐꯝꯖꯥꯎ ꯊꯥꯕꯗ ꯑꯩꯈꯣꯏ ꯔꯤꯕꯣꯜ ꯀꯛꯄꯒꯨꯝꯕ ꯂꯥꯛꯏꯕꯁꯤ ꯃꯁꯤ ꯇꯧꯕ ꯆꯠꯅꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒ ꯈꯨꯟꯅꯥꯏꯁꯤꯒ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯌꯥꯝꯅ ꯌꯦꯃꯧꯅꯕ ꯊꯕꯛꯅꯤ, ꯃꯗꯨꯁꯨ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯈꯣꯡꯖꯪꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯄꯥꯕ꯭ꯂꯤꯛ ꯀꯟꯚꯦꯟꯁꯟꯁꯤ ꯄꯥꯡꯊꯣꯛꯑꯒ ꯍꯥꯟꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯨꯒꯤ ꯃꯈꯥꯗ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯋꯥꯔꯦꯞ ꯑꯌꯥꯝꯕ ꯑꯃ ꯂꯧꯔꯒꯅꯤ꯫ ꯂꯧꯔꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯕꯅꯤ꯫ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯄꯤꯖꯕꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ, ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯥꯛꯄꯤꯅꯔꯕꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫